ꯂꯧꯕꯤꯔꯁꯤ ꯉꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯁꯅꯥꯒꯤ ꯅꯣꯡꯁꯥ꯫ ꯃꯃꯥꯡꯉꯩꯗ ꯁꯣꯔꯥꯌꯥ ꯀꯧꯕꯤ ꯏꯁꯄꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯏꯔꯤ ꯈꯣꯏꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯁꯝ ꯑꯗꯨꯅ ꯂꯦꯡꯄꯥꯛ ꯌꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯥꯈꯪ ꯑꯃꯅ ꯁꯣꯔꯥꯌꯥꯕꯨ ꯎꯔꯨꯕꯗ ꯅꯨꯡꯁꯤꯕ ꯍꯦꯛꯇ ꯄꯣꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯕꯨꯛ ꯐꯠꯇꯕꯤ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕꯤ ꯃꯍꯥꯛꯄꯨ ꯁꯦꯟꯅꯖꯕꯤ ꯅꯨꯄꯤꯁꯤꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯍꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯗꯨ ꯆꯥꯡ ꯌꯦꯡꯅꯕ ꯇꯟꯖꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯖꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯆꯥꯅꯕ ꯂꯝꯕꯥ ꯑꯗꯨ ꯈꯟꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯔꯝꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯩꯔꯦ"꯫ ꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯊꯧꯔꯥꯡꯗꯨ ꯈꯪꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯊꯧꯔꯥꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯨꯝ ꯑꯃ ꯁꯥꯔꯁꯤ ꯑꯃꯁꯨꯡ ꯌꯨꯝꯗꯨꯗꯒꯤ ꯂꯩꯀꯣꯜꯗ ꯆꯠꯅꯕꯒꯤ ꯂꯝꯕꯤꯗꯨ ꯁꯤꯔꯤ ꯊꯥꯛ ꯅꯥꯏꯅ ꯁꯦꯝꯂꯁꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯔꯣꯏꯕꯗꯨꯗ ꯌꯣꯠꯀꯤ ꯑꯔꯣꯟꯕ ꯊꯣꯡ ꯑꯃ ꯊꯝꯂꯁꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯒꯗꯕ ꯊꯣꯡꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯐꯪꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯉꯥꯛ ꯁꯦꯟꯕꯤ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯎ ꯁꯨꯕ ꯑꯃꯁꯨꯡ ꯌꯨꯝ ꯁꯥꯕꯁꯤꯡ ꯀꯧꯔꯝꯃꯤ꯫ ꯂꯩꯅꯨꯡꯒꯤ ꯌꯨꯝ ꯑꯗꯨ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯅ ꯂꯩꯅꯨꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏꯊꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯨ ꯄꯤꯔꯝꯃꯤ꯫ ꯃꯉꯛ ꯀꯛꯈ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨꯅ ꯁꯦꯝꯕ ꯑꯋꯥꯡꯕ ꯌꯨꯝꯕꯤ ꯑꯃ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯂꯩꯔꯝꯃꯤ꯫ ꯏꯁꯄꯥꯟ ꯂꯩꯄꯥꯛꯀ ꯂꯣꯏꯅꯕꯗ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃ ꯂꯩꯄꯥꯛ ꯉꯥꯛꯇꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯕꯨ ꯂꯣꯠꯐꯝꯗꯒꯤ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ"꯫ ꯅꯤꯡꯊꯧꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯆꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯤꯕ ꯐꯪꯂꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯑꯔꯦꯝꯕꯗ ꯀꯥꯟꯅꯗꯕꯗ ꯃꯥꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯒꯗꯕ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯏꯜꯂꯝꯗꯦ꯫ ꯑꯁꯥꯡꯕ ꯈꯣꯡꯆꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯁꯄꯥꯟ ꯇꯝꯅ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯤꯅꯥꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯔꯦꯞꯇꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯈꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯐꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯀꯣꯛꯇꯨ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ"꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯂꯨꯍꯣꯡꯕꯅ ꯐꯒꯅꯤ"꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕꯗꯨ ꯍꯣꯡꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯗꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯤꯡꯈꯤꯕꯗꯨꯗꯤ ꯍꯣꯡꯂꯔꯣꯏ"꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥꯗꯨꯅ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯨꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ"꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯑꯗꯨꯁꯨ ꯐꯪꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯍꯥꯛꯁꯨ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗꯧꯅ ꯀꯔꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯧꯔꯤꯕꯅꯣ"꯫
ꯃꯌꯥꯝꯕꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯏꯁꯐꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯔꯌꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯇꯤ ꯅꯌꯥꯝꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯒꯤ ꯅꯔꯥꯏꯕꯛ ꯑꯗꯨ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ"꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯗꯅꯕ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯏꯀꯣꯛ ꯑꯁꯤ ꯀꯛꯍꯟꯈꯤꯕꯗ ꯂꯦꯞꯄꯦ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯪꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯑꯋꯥꯡꯕ ꯌꯨꯝꯕꯤꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯋꯥꯕꯅ ꯅꯥꯍꯠꯇꯨꯅ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯔꯣꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯄꯥꯕꯨꯡ, ꯑꯩꯍꯥꯛꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯨꯒꯦ ꯑꯃꯁꯨꯡ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ"꯫ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯏꯁꯐꯥꯟ ꯇꯝꯅ ꯑꯁꯥꯡꯕ ꯈꯣꯡꯆꯠꯇꯨ ꯆꯠꯅꯕ ꯌꯨꯝ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯝꯕꯦꯟꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯍꯔꯗ ꯂꯩꯕ ꯁꯅꯥ ꯁꯥꯕ ꯑꯃꯒꯤ ꯗꯨꯀꯥꯟꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯗꯨꯗ ꯁꯅꯥꯒꯤ ꯈꯥꯎ 2 ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯗꯨꯗ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯃ ꯁꯥꯅꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯣꯠꯅꯕ ꯌꯥꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯣꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯁꯥꯗꯨ ꯌꯥꯔꯤꯃꯈꯩ ꯊꯨꯅ ꯁꯥꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯁꯅꯥ ꯈꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥꯗꯨ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯑꯗꯨꯗ ꯅꯣꯡꯁꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯅꯕ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯄꯨꯅꯕ ꯃꯤ ꯅꯦꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯕꯗ ꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯊꯤꯟꯈꯤꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏꯁꯤꯡꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯁꯣꯔꯌꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯃꯅꯨꯡꯒꯤ ꯌꯨꯝꯗꯨꯗ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯐꯪꯕꯗꯨꯗ haraurami ꯑꯃꯁꯨꯡ ꯃꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯣꯡꯁꯥꯒꯤ ꯃꯃꯤꯠꯇꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯐꯖꯕ ꯁꯛꯇꯝꯗꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯁꯥꯕ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯝꯅ ꯆꯥꯕ ꯐꯪꯒꯗꯒꯦ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯇꯦꯕꯜꯗ ꯃꯃꯜ ꯌꯥꯝꯂꯕ ꯆꯤꯟꯖꯥꯛ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯤꯅꯥꯏꯁꯤꯡꯅ ꯆꯥꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯃꯥꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯕ ꯅꯣꯡꯁꯥꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯔꯦꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯣꯡꯁꯥꯗꯨꯗ ꯑꯃꯨꯛ ꯂꯣꯠꯅꯕ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯃꯤꯆꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯐꯖꯕꯗꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅꯤ", ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ꯫ "ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯅꯍꯥꯛꯄꯨ ꯊꯤꯕꯗ ꯃꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯃꯜ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯐꯪꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯜ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯣꯔꯌꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯗꯨꯗꯤ
ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯅꯣꯡꯁꯥ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯣꯝ ꯑꯃꯁꯨꯡ ꯆꯌꯣꯜ ꯀꯌꯥꯅꯤ ꯃꯔꯣꯝ ꯍꯧꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯣꯔꯌꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯁꯤ, ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫" ꯃꯈꯣꯏꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯅꯣꯡꯁꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯊꯨꯗꯦꯛꯁꯤ꯫ ꯅꯍꯥꯛꯅ ꯃꯁꯤ ꯁꯦꯝꯖꯤꯟꯅꯕ ꯄꯤꯈꯣ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯂꯩꯍꯧꯔꯣ꯫" ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯔꯌꯥꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯅꯨꯡꯁꯥ ꯑꯗꯨ ꯅꯤꯡꯊꯧꯗ ꯁꯦꯝꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯁꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯇꯦꯛꯄꯗꯨ ꯁꯦꯝꯖꯤꯟꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨ ꯃꯥꯒꯤ ꯁꯅꯥ ꯁꯥꯐꯝꯗ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯅꯨꯡꯁꯥꯗꯨ ꯁꯅꯥ ꯁꯥꯕꯒꯤ ꯗꯨꯀꯥꯟ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯑꯗꯨꯗ ꯅꯣꯡꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯊꯥꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯑꯇꯦꯛꯄ ꯃꯈꯣꯡ ꯑꯗꯨ ꯁꯦꯝꯖꯤꯜꯂꯒ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫" ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯗꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯆꯤꯟ ꯀꯣꯏꯌꯥ ꯑꯃꯁꯨꯡ ꯃꯊꯛ ꯃꯈꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯍꯨꯝꯅꯤꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯊꯤꯅꯕ ꯌꯥꯊꯪ ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅꯗꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯊꯤꯔꯨꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯀꯣꯜꯗ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯈꯣꯏꯔꯥꯡꯕ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞꯃꯨꯛ ꯂꯩꯀꯣꯜꯗꯨ ꯀꯣꯏꯅ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯏꯁꯤꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯪꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯋꯥꯡꯕ ꯃꯊꯛ ꯑꯃꯗꯒꯤ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯎꯠꯂꯩ ꯄꯥꯠꯂꯩ ꯇꯧꯗꯨꯅ ꯁꯥꯟꯅꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯀꯪꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯂꯕꯗ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯑꯃ ꯅꯥꯀꯜ ꯑꯃꯗ ꯎꯔꯝꯃꯤ꯫ "ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ?" ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤꯒꯤ ꯁꯣ ꯑꯁꯤ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕ hꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗ ꯃꯤꯅꯤꯠ 5ꯇꯪ ꯄꯟꯊꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯅꯨꯡꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯃꯍꯥꯛꯅ ꯁꯣꯔꯌꯥꯕꯨ ꯃꯤꯅꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏꯒꯤ ꯃꯌꯥꯝꯗꯨ ꯀꯧꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯅ ꯄꯨꯜꯂꯞꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯃ, ꯈꯔꯅ ꯐꯖꯕ, ꯈꯔꯅ ꯊꯤꯕ, ꯈꯔꯅ ꯋꯥꯡꯕ ꯑꯃꯁꯨꯡ ꯈꯔꯅ ꯅꯦꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯊꯤꯌꯨ꯫" ꯋꯥꯉꯥꯡ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯁꯤꯡꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯎꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯕꯥꯝ ꯊꯟꯅ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯂꯩꯃꯥꯏꯗ ꯆꯥꯏꯊꯔꯝꯃꯤ꯫ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯦꯟ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯤꯅꯥꯏ ꯑꯃꯗꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯣꯡꯖꯕ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯑꯁꯤꯕꯥꯠ ꯄꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯏꯁꯄꯥꯟꯒꯤ ꯅꯤꯡꯊꯧꯅ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯧꯗꯧꯗꯨꯒꯤ ꯇꯝꯊꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯦꯟꯅꯔꯤꯕ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯁꯔꯨ ꯃꯌꯥꯝꯒꯤ ꯑꯋꯥꯡꯕ ꯌꯨꯝꯕꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯔꯨꯗꯨꯅ ꯃꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ꯫
ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯕꯨ ꯕꯥꯔꯇꯟ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫